lamdamasigi senglaba laifam ama oiba Govindaji Temple gi chingkhei thangba sarukki mapham amada khangkhaudana Ephut ama phaogatlakpadagi temple asigi lairiba amaibi sing haunabi matung inna sana-lupa konchan yaichanduna laigi oiba laithousing pangthokkhre hariba thoramaduga mari lainana Manipur pandit loisangi pandit ngariyangbam khombana haikibada hariba Ephut asi kang hauba numitagi hauna thokpa haurakibani mapham asida mamangi Krishna janma numitasu Ephut thoklakiba laikre asumna konungda natraga kanglada ising phaogatlakpa asi leibakki afaba oigande maramasina laithousing asi pangthokpani amadi makhatana lakliba thangja numita temple asida lairiba pakhangba pukrida khayomsu lakani haiki masida natana ngalingai matamdagi hauna konung kayat yatuna sokpa yaba amasung yadaba sangadaba amasung changoidaba lairam tinlam khudingmak khaidoktuna thamlamlabasu development gi mingda mapham asida thabak suramliba singna lairiba pandit loisangi pandit singi wa takhidaba amadi lairiba pandit sing asida development pamdaba oina ukiba thodok singbu nungaitaba fongdokki amadi matung tarakpa matam singda development gi thabak paikhatlakpada laigi oiba laifam singi oiba historical background sing neinaduna tausinba yaba amasung yadaba sing adu hana khangdok haningbagi apambasu fongdokki masiga loinana ngasimak chatnariba gate asibuna semdana thamlaga maram chadana temple asida thamliba gate ani asi midyengpham nungairabasu kanabada semgat sagat piyu kanadabada tobiganu haiba wafam singsu fongdokhi